cobra gi company ahum manipur da thunglere numit nifu mangani gi pi training hokre jun tha sida battalion ani thamba yanaba thabak paikhat kadauri manipur da lairiba lalhobagi irang loisin hanana bagi pandam da CRPF ki cobra commando battalion 4 resolute action battalion ani thamnanaba central government na lawkhiba warep matung inna hanbagi oina company ahum numit kharani gi mamangda thunglere thajaba yaba mafamdagi fangba pauna hai company ahum adu pre induction training tawdaba yadabadagi hojik numit nifu mangani gi oiba training ama manipur da hokre haiba numit nifu mangani gi training course asida chingi asupa umang singda kamdawna operation tawgadage kamdawna ambush tawgadage haiba ningthina tambaga lunana makhoi gi tangai fadaba polam sing athuba matamda karamna makhoida yohanba yagadage haibagi thaurang sing adusu training oina yauri cobra gi battalion amada yamdrabada company taret laigani hariba company sing asigi manungda administrative company support company AC yaugani battalion ama salaina bohotna bada yamna maru oi maramdi personnel mayam amana operation chatharingaida tangai fadaba khusu khulai sing mathau tarakpada AC company asina auxiliary force oina sangadauri company amada yamdrabada personnel chamarom laigani haujiki oinadi cobra gi commando sing asi tampakta operate tawbagi wafam leitri makoi ayamba chingi manung hanjinba mafam singda thamgadauri maru oina haujik state asida thokliba kanglupki irang asida khulai paiba kangbu mayam ama yausilakli makoi bulaksin bada cobra gi team sing asi sizinagani haina pawasina makha tari pre induction training asida manipur gi lamit tumit ningthina khanganana bohotnaba lalhauba singna chathok jasin tawriba mafam sing takpi tambiba makoi gi training company sing takpi baga loinana hanana mangjaunana leiraba company sing adugi video footage sing kapthokpaga loinana chingi jungle sing dasu kamdawna operate chathagadage haiba numit nifu mangani asida khangnanaba takpi tambibaga loinana masa maksu hakthengnana chingi jungle sing da puraga practical oina thabak tawhangani haiba pawasina makha tana hairi IT road paring da leiriba Kuki khunja singna chana thaknaba polam sing tha ama chupna phanglaktabadagi kangpokpi DC da wakat khre manipur dagi tokhaina tajarage haina dabi tawriba Kuki singna hojik lamdam asida thokriba irang asina maram oiraga kangpokpi district ki manung chanba IT road paring da leiba Kuki khunja singna nomada sangdraba yadraba chana thaknaba yauna polam kaya phanglakhtaba tha ama fajinlkpadagi khunja kaya awaba mayoknere hairi hiram asiga mari leinana tawilang area Kuki Sip Association na manipur lenga ki mari leinaba singda chana thaknaba amadi atai hingbada tangai fadana mathau taba polam sing pibinaba amadi phanghanbinaba thabak paikhat piu haina haijakre hairi pausi asina phangba paugi matung ina tha sigi nipanda tawilang areas Kuki Sip Association kangpokpi district ki chairman lunkho hena DC kangpokpi da chanaba polam sing thau amadi hidak langthaki polam sing pibinaba aiba cherol ama pisin khibaga loinana athuba matamgi manungda phanghanbinaba haijakre hairi SDO BDO TY Song TV block tasu copy 2 tawduna siroladuna mamang tha me taraga humdoidagi IT road paring da leiriba tawilang area da khundariba Kuki khulgi khunja singi chana thaknaba polam sing chathok chasin amadi law ubada sizinagadaba thau ana layengi hidak langthak sing phanglaktabana awaba kaya mayoknere maram aduna mari leinaba singi maikaidagi hariba polam sing asi phanganbinaba thaurang lokhatpiu haina cheroladuda palakhi hairi nakalamaromda tawilang areas Kuki Sip Association na manipur lenga ki mari leinaba singda thamlakhiba wafam adugi matangda lenga ka mari leinaba singnasu thabakta onthoknaba thaurang lokhatpa hokre hairi Kuki inpi manipur na rajniti gi khudong chaba launa bohotnabada miyamna awaba mayoknariba sing namsinduna thamna bohotnare IM Kuki inpi manipur kimna rajniti gi khudong chaba khara phangna bohotnabada miyamna awaba kaya mayoknariba asi nathaiduna amasung namsinduna thamna bohotnare Kuki inpi manipur gi maikaidagi kangpokpi district ki new kaithel manbi police station gi manung chanba laibomda khulai paiba singna mioi ahum hatkhiba amasung yum taret tumna mai thakibagi thaudogadu NACN IM amasung masigi proxy ZUFK na sathakibani haina maral siribadu yumpham yaude haina NACN IM na thadorakpa cherol amana hairi cherol asina makha tana hairibana kimna sathariba thawong asi state asida hojik oriba phibam asida miyamda loop asibu lana uhananaba system 9 na satharakpa semjin sajinba propaganda aduni
कुकी इनपी मणिपुर की माइकैदगी अरानबा प्रोपेगेंडा कया चथदुना असी अना अमसुंग अशोक अपन नंगलिबसिंगबु खुलाई ओइना सिजिननबा होटनरी थवोंग असी कुकी इनपीना मियामना वारिबा कया असिगी खुदोंगचाबा लौरगा राजनीति की खुदोंगचाबा लौनबा होटनबा थवोंगनी कुकी इनपीना लुप असिदा सिरिबा मराल अदु खुदम चांगदम ओइबा याबा सपोर्ट अमता यावदना प्रोपेगेंडा तौबनी असिगुंबा थवोंग असि ममांगी मतमदसु कयारक हना चथबा लैख्रे अरानबा युमफम यावदबा मराल कया सिजिलगा मदुना कैदंगैदसु अचुंबा शांति अमसुंग जस्टिस पुरकपा ngamloi मदुना हानादगी हौना थाजनदबगी फिबम अमा लैरिबसिदा हेना नाकपाक ताननबा मैसाक हापो ओइना थोकनी कुकी इनपी मणिपुर अमसुंग मसिगा चटमिनरिबा ग्रुप सिंगना अरानबा युमफम यावदबा प्रोपेगेंडा कया सौगतुना मियामबु लाना लमजिंगनबो होटनरिबसि खुदकता लेपकदबनी पॉलिटिकल अमसुंग स्ट्रेटेजिक पर्पस किदमक असिगुंबा अरानबा वाफम कया फोंदोकलिबसि लमदमसिदा लैरिबा इरांग असि लाक्सिननबा वारी वाताई सानदुना होटनरिबा अमदि शांति लाक्नबो होटनरिबा थवोंगसिंग असिदा अकाइबा पीबा ओइना थोकनी मियाम मीडिया ऑर्गेनाइजेशन अमसुंग मरी लेनबा ऑथोरिटी सिंगी माइकैदगिसु असिगुंबा क्लेम असिदा निंगथिना एग्जामिन तौबगा लोइनना मिचंग मिखाई नाइदबा इन्वेस्टिगेशन अमगी खुथांगदा अचुम अरानसिंग अदु खंगदोकनबो होटनबियु असुंबा हाइबसि कैदोंगैदसु सेमदोक सादोकपा अमसुंग लोसिनबा याबा नते प्रोपेगेंडाना थौदोगसिगी खुदम सांगदम ओइबा यारोय असिगुंबा अरानबा पाउ संदोकपसिंग असि तोकनबा अपील तौबगा लोइनना मिपुंग खुदिंगमकना दायित्व लेना इंटीग्रिटी लेना अमदि असुंबबु इकाई खुमनना चटनबा अपील तौरी हाइरि पनबा याबदी ngarang ayuk anganbada कांगपोक्पी डिस्ट्रिक्ट की न्यू कैथेल मानबी पुलिस स्टेशन की मनुंग चनबा लैबोंग खुलदा खुलाई पाइबसिंगना एटेक चथदुना नुपी अमा यावना मियोय अहुम हाटखिबा गाड़ी अनी यावना युम तरे तुमना मै थारमखिबगी थौदोक अदु कुकी इनपी मणिपुर की माइकैदगी एनएशियन आईएम अमसुंग मसिगी प्रोक्सी ZUFK ना चथबनी हाइना मराल सेखिबनी कुकी इनपी मणिपुरना SIR पांगथोकपा यानिंगदबा फोंदोखरे लोइबोल एटेकी अचुंबा वायल फंगहननबा तकसिलकली मणिपुरदा हौजिक थोकलिबा कांगलुपकी इरांग असिना मरम ओइरगा मियोय लिसिंग कया मरुम लांजेनदुना लैरिबना इलेक्टोरल रोलगी स्पेशल इंटेंसिव रिवीजन SIR पांगथोकपा यानिंगदे हाइना कुकी इनपी मणिपुरना फोंदोरकली लुप असिना थादोरकपा चेरोल अमना हाई इलेक्शन कमीशन पाइखलकलिबा SIR गी थौरांग असिदा लांजेनदुना लैरिबा मियोय खुदिंगमक अमता सिथदना याहोननबा होनफम थोई हौजिक मणिपुरदा SIR थबक पाइखतपा हौखिबगा लोइनना बूथ लेवल ऑफिसर सिंह युम संगदुना इलेक्टोरल रोल की रिवीजन तौनबा कन्ना होटनरी जुलाई 5 दा ड्राफ्ट इलेक्टोरल रोल फोंबगा लोइनना क्लेम अमदी ऑब्जेक्शन की थबक थौरम सिंह लोइरगा सेप्टेम्बर 3 ता फाइनल लिस्ट फोंगनबा थौरांग तौरी कुकी इनपी मणिपुर की स्टेटमेंट अदुना हाई स्टेट असिदा हौजिक ओइरिबा फिबम असिना मरम ओइरगा असुंबा मोओंगदा SIR पांगथोकपा ngamgani हाइबगी थाजबा लैते मयुम मकै थादोकलगा लांजेनदुना लैरिबा कुकी जो फुरुप की मियोय 50 लोम SIR की थौरांग असिदा याहोननबा लेंगाकना मतिक चाबा थौरांग हाना लौखतफम थोई स्टेट लेंगाक अमदी डिस्ट्रिक्ट एडमिनिस्ट्रेशन सिंगना IDP सिंगी खलगा अखनबा थौरांग लौखतकदबनी हाइरि अमरोमदा कमिटी ऑन ट्राइबल यूनिटी कोतुना थादोरकपा चेरोल अमना हाई कांगपोक्पी डिस्ट्रिक्ट की लोइबोन विलेज दा एटेक चथरखिबगी मतांगदा लेंगाकना पुंग 12 की मनुंगदा अचुंबा वायल फंगहनद्रबदी कुकीजो विलेज वॉलंटियर सिंगना इसागी लम अमसुंग मियाम ngak सेननबा थौरांग लौखतलगनी एनएशियन IM अमदी ZUF कामसोनगी खुलाई पाइबसिंगना लोइबोल खुंगंगी युम क्यामरुम मै थाखिबगा लोइनना मिसम अहुम हाटखिबगी थवोंग अदु कुमजा 1950 मौद्रादा थोखिबा कुकी अमसुंग नगागी हाना सुनबगी थौदोक अदुगा मानबा अमा अमुक हाना थोकननबा अतमदना सिलकपनी लौवी मरा लेजदबा कुकी जोगी मियोय कया नगा खुलाई पाइबसिंगना फाजिंदुना थमलिबसी असोय अंगाम यावदना थादोक हननबा माइकै क्यादगी अपील तौरकलबसु हौजिक फावबा थादोक्ट्री तांखुल कतमनाव लोंगना उख्रुलदगी कोनसाखुल फावबा मोटर कार रैली अमा चतखिबदुना लोइबोलगी थौदोक अदु मांगजौनना थौरांग तौरगा चथरखिबनी हाइबा मयेक सेंगना ताकले हाइरि एयरपोर्ट तगी फाखिबा यामलबा ब्राउन शुगर की मपू पुथोकनबा तकसिलकली सिंगजमई पुलिस स्टेशन की मनुंग चनबा बीर टिकेंद्रजीत इंटरनेशनल एयरपोर्ट तगी थासिगी मरीदा इम्फाल दगी कलकत्ता चतकदबा इंडिगो फ्लाइट अमदा पूननबा थौरांग तौरंबा ब्राउन शुगर किलोग्राम 4 ग्राम सामगा कोनना मियोय अनि फाखिबदुगा मरी लेनना ड्रग्स सिंग अदुगी मपू मणिपुर पुलिसना अथुबदा पुथोकनबा डिमांड तौनरकली मयाय काबा ड्रग्स सिंग अदु क्यामगई ओइनाम लोकल क्यामगई मुस्लिम दगी
KH Sabir Ahmad Chahi Kungamari Apokpagi Ming KH Burhanuddin amasung Laikai adumaktadagi Sayyid Sabir Ali Chahi Kungataruk Apokpagi Maming Sayyid Najub Ali Kawi Mioi Anina Purakpani Haibadi Police na Suhaidi Adubu Makhoi Ani Adudi Drug Sing Adu Puthok Pusin Tawbada Sizinaba Kangpuni Asengba Drug Mapudi Haujikti Mari Leinaba Police Officer Singna Losilaga Thamli Manipur gi Chief Minister Yumnam Khemsana Drug Laitaba Manipur ama ohenanaba akhanaba thabak laukhatpagi saruk ama oina drug mapu adu Manipur lengaki employee amagi oibra haibadu thidokpinaba appeal tawnarakli Manipur da paliba lengak asi muthatlaga nauna mikhal pangthoknaba CPI na demand tawkhre Center amadi Manipur da paliba BJP lengakna state asida ingtapa phibam hanjil hanba ngamdrabanina lengak muthatlaga nauna mikhal pangthokpa mathau tare haina CPI gi lusingba Palab Sen Guptana phongdokhre party asigi oina Manipur gi in charge su oiriba Palab Sen Guptana Irabat Bhavan da pangthokpa paugi mifam amada hai kumja lising ani kulhumdoi gi me ahumdagi thorakiba kanglup ki irang asina maram oiraga mioi lising humphu hena mayumakai leihandre khundaminari ba phurup singi marakta su chauna ungkhatna halle lengakna yengthina ba kanglup masel gi marakta yasinana ba puraktuna law and order ngakpa ngamdabana hauzik fawa political solution purakpa ngamdabani lengaki thawong asina maram oiraga state asida khundariba mioi kharagi pukningda India bu yaningdabagi wakhalon phawhalle masina apunbagi saktam sagatpada chauna khurau thanglagani handakte state asida thokiba thogdok singi matangda mahakna hai litanda nakpak tahanbaga loinana Kuki amadi naga phurup ki marakta khut thoknarakpa moirangi tronglawbida pompokhai handuna chahi nauriba angang ani sikhiba amasung Kuki amadi naga gi mioi kaya fajinduna thamnaribasi ningba kainingaini National Investigation Agency na ngasi fawa state asiga mari leinana paikhatpa case singi achumba wayal ama fawa phanghanba ngamdri Cancer na naraba mioi singi punsi sangdok hananaba pambai thengnare khwaidagi khudong thiningai oiraba cancer makhalni hariba pancreatic cancer na naraba mioi singi punsi sangdok hananaba pambai ama scientist singna thengnare United States ki Bofinsta chathakiba study amagi matung ina numit khudingi tablet amamam saraga pancreatic cancer na naraba mioi singi punsi sangdok hanba ngamle hari chemotherapy gi layong chathaba matamdadi ka hena khudong thiningai oiba side effect kya marum thokalli adubu scientist team amana handakta nauna semgatpa tablet asidi side effect thoina leite daraxonarasib haina khangnaba drug makhala sigi matengna cancer patient kya gi punsi sangdokhan bangam lagani haina hidak puthokpagi project te yauriba mioi amana phongdokhi atai atopa cancer makhal singa manadaba moongda pancreatic cancer haibasi layengbada wana thokpa maramna anaba mioi sing sibagi chang wangi ayamba matamda anaba mioi singsu surgery chemotherapy radiotherapy amadi atai leina makhal khara sizinaduna matam kharada oirabasu hingananaba thorang lokhatuna lakhibani adum oinamak leina asigi phibam henjin kiba thoklabadi anaba mioi adugi punsi kanba ngamde University of California Los Angeles ki report amagi matung ina pancreatic cancer naraba mioi sing hogalakpa matamda makhal amatagi layong uthoraktaba maramna ngalingaida doctor singna khangdokpa ngamde phibam henjin khraba matam khaktada khangba ngamlakpana anaba mioi adugi punsi kanba ngamdabani khudong thiningai oiraba cancer makhal asigi maruoiba layong kharadang pallabadi jaundice unsada hakatchaba khong hambada amuba machu yaurokpa maram chadana hakchanggi arumba hantharakpa ayamba matamda hakchang sokthaba hakchang sagalakpa kok ngauba puk natraga nangangi mathak thangba sarukta chaina khol phawrokpa amasung ayamba matamda chaba tumdabadawna puknungsit kaba asina singbani Boston da leiba Dana Harvard Cancer Institute ki researcher singna pancreatic cancer patient singi punsi sangdok ananabagi matangda matam kayagi mamangdagi anauba pambai ama puthoknaba hotnaduna lakhi institute asina North America Europe amasung Asia gi tongan mafamda leiba cancer na naraba mioi chaunga romda changyeng tawraba matungda anauba tablet asi puthorakpani anaba chaunga adugi manungda mioi chanigani phunipanda numit khudingi darak sonarasip hariba tablet asi sizinaduna changyeng tawbada anaba singi punsi sangdok anbangami haiba khangmangam lakhibani Cockroach Janta Party na Jantar Mantar da Khongjang Changshin Khre Education Minister Fam Thadoknaba Taksin Khre
Cockroach Janata Party na ngasi New Delhi gi Jantar Mantar da khongjang changsindu Education Minister Dharmendra Pradhan fam thadoknaba taksinkhre National Eligibility Entrance Test NEET ki paper leak ohenbagi wafam da Education Minister fam thadokadabani hairi activist amasung innovator Sonam Wangsuksu Cockroach Janata Party da yauksin khibaga loinana Jantar Mantar gi khongjang da saruk yakre ngasi ayu Cockroach Janata Party na khongjang changsin khibagi ayaba Delhi Police na pikhi adugi matung ina ngasi ayu Cockroach Janata Party gi founder Avijit Dipke US tagi Delhi da khongjang yaunabagi damak thunglakhi Delhi Police ki official singna mahakpu airport ta unakhi loinana Jantar Mantar fawba satpagi ayaba su pikhi Avijit Dipke na mahaki supporter singda khongjang adu Parliament Street Police Station mamangda sangsinana ba permission launana ba khanghanki adubu police na Jantar Mantar da oina ayaba pikhibani Dipke na airport tagi social reformer amasung constitution gi mapa haraga khangnariba BR Ambedkar gi autobiography ama puduna thoklakpa ukhi Delhi Police na akanba moongda ngak senbaga loinana Dipke Jantar Mantar da laktuna khongjang changsinba yaukhi pamdaba thodok sing thoktana bagi damak Delhi Police na personnel lising ani deploy tawduna ngak senbagi thabak chathakhi ngasi gi khongjang adu NEET examination gi paper leak oiba adu da chenaba sing chairak pinaba mahairoi singda achumba wayal phanghanana ba amasung Education Minister Dharmendra Pradhan pham thadoknaba taksinbani khongjang adu da sijinakhi ba placard singdasu Dharmendra Pradhan resign tawgadabani haiba yauri maduga loinana mioi lak nipana sign tawduna Dharmendra Pradhan pham thadu hairi panba yabadi chaliba chahi sigi May 13 ta Avijit Dipkena Cockroach Janata Party semkhibani digital natraga social media da fagi oina lerambadagi political party amagum mathau tawrakle Chief Justice Surya Kana thabak phangdriba naharol singbu parasite ni haikibaga loinana cockroach ka sangdamna khibani madugi matung pung khara leiraga social media gi platform singda Cockroach Janata Party sembagi wafam lakpaga loinana mioi la kayana CJP gi follower oirakhi ngasidi party asi naharol million kayana support tawba party ama oirakle hairi wakat mifam senkhai thumkhai tawbiganu piba ngamjaroi kanagumba aronba afongba lup amatana senkhai thumkhai tawbiganu piba ngamjaroi haina Kakching Lamkhai Bazar Board na sinduna ngasi Kakching Lamkhai Forest Office mamang National Highway 102 gi lambi tangkhai thingjinduna wakat mifam chathakre wakat mifam aduga mari leinana Kakching Lamkhai Bazar Board ki advisor yenkhom nimaina hai kumjali singani kulhumdoi gi May 3 dagi Manipur da satharakli ballana sina kham thengna waringai gi tanja sida Kakching Lamkhai da hingnana ba imung manung punana ba hotel khara fam dukan khara fam workshop masa khara tawduna leijari ba si nongmagi khulang khang phawwa kaudaba mayam ama yaunaribani asuk waraba matam asida kanagumba lup kharana senkhai thumkhai tawbagi mateng pidaba yaroi haina kayarak hana mobile phone da call tawraktuna message thajin biraktuna tawbirakli hauji Kakching Lamkhai asi pot sitabagi kham thengna waribani imungi pudaba yadabani na kanagumba dukal hotel thong lonsinduna lever oina chatpa fawa yaunarabani asigumba tanja asida kanagumba lup kharana senkhai thumkhai tawnaba haibirakpa asi tawbiganu Kakching Lamkhai Bazar Board na makhal amatagi selgi mateng piba ngamjakhiroi makha tanasu senkhai thumkhai amata tawbirakanu haina su phongdokhi Kakching Lamkhai Bazar Board ki executive member Khetrimayum Sandhyarani kauba amana hai asuk wana ringai matam sida kanagumba kharana Bazar Board asigi thau pujariba singda telephone tawduna message thajilaktuna sengi mateng nirakpa yadragadi adu tawgani ada tawgani haina kihan khanganba si tawbirakanu nakal amaromdana amuk police na army na makhoiga wari sanai pau phaunai haiduna amuk aikhoibu phabi punbiba kaya chatharakpa sina aikhoida hena awaba oire masigi mathakta pot sitabagi awaba kaya amasu mayoknariba maramasina kanagumba lup amatana senkhai thumkhai natraga mateng pangbagi thabak asi ngamjakhiroi makha tanasu senkhai thumkhai natraga mateng nirakpa asi tawbiganu haina phongdorakli Kakching Lamkhai area gi dukan sing thong londuna chathakhiba wakat mifam aduda tatana demand tawduna aikhoibu awaba pibiganu imung manungi pukchak puna bahonariba aikhoida senkhai thumkhai tawbiganu tatana demand tawduna aikhoibu awaba pibiganu wana karbar masa tawjaduna hingjana bahonariba aikhoida
puba thangba ngamloidaba selgi demand tawbiganu haibana chingba placard singsu sizinaduna wakat mifam adu chathakhi loinana wakat mifam asi makha tana hayengsu chathakhi gani hairi langol sing kaba picnic tawsinba amasung ahing yarekpagi thabak yengsilagani langol singsang pareng sing maru oina luang bi punsilog amasung napasingda matam sadana sing kaba picnic tawsinba amasung ahing yarekpa tawriba singi mathakta uripok apunba loop amasung uripok apunba nupi loop na forest department ka khusam naraga mityeng changba hauragani haina uripok apunba loop ki general secretary samom drubana ngasi press club ta pangthokhiba pawgi mifam amada phongdokre mahangna makha tana haikibada chingkariba singna ayuk pung 5 gi matungda kaba amasung nungthil pung 3 gi mamangda loina kumthabiyu sing asida indigenous ki oiba upal kaya ama hauri upal amasung sing asi ecosystem kansi hairabadi chingkariba miyoi singna plastic ta hapa asa athak pukhat pirakanu sing asida maihau langpok thokpa yaba potlam sing picnic tawduna saba thakpa tawbagi thabak sing hayeng jun 3 tagi makha tana tawba yararoi numidang athengbada nupa nupi sing da kaduna ahing yarekpagi thabak khudakta lepkadabani karigumba athingba si thugairabadi maduda tholakpa apha phatagi thorang pumba masa masana pugadabani loop ani asina langol singi ecosystem kananaba paikhatliba thabak thoram sing asida miyamnasu mapung fana cooperation pibiyu haina phongdokhi ngasigi pawgi mifam aduda uripok loop amasung uripok nupi apunba loop ki thomi kayasu saruk yakhi